Siayo ke pung nipan ga minute kunrum tabadagi Noney district ke Khoupum Police Station konba Sangji village ta Zeliangrong United Front ZUF Amadi Nscn-Im gi Marakta Akanba Mawongda Khut Thoknakhre Hairi. Ngasi Khut Thoknaba sida maikai ani dagi bom yauna nongmai kapna badagi khungi khunja sing mayum dagi thokpa ngamdana lainakhi haina manak nakpa khungi khunja sing gi pauna hairi. Nongmai kamna from aduda police sanction bangamdana lairi hairi maikai ani gi marakta asok apan soidana yauna ramlagani haibagi thajaba lai adubu hauzik fawbagi oina paw fangnatri hairi khunja sing na hairakpagi matung ina ZUF ki lanmi sing hanana Sangji khunda lairingaida Nscn-Im gi lanmi sing na khunasigi makhada laiba jungle ga tainaba mafamda lairaga khunda changlaknaba haibadagi nakalani gi marakta khut thokna rakhibani hairi Tungda mipainaraba khunja sing thangnaba khun dolangda lanjena duna lainari hairi news asi file tabu matamdadi khut thoknaba lepkhre hairi nakalamaromda rongmai naga council Manipur na thodok asi Akanba Mawongda yaningdaba phongdorakli ngasi rongmai naga council Manipur na thadorakhiba Gerald Amada thodok asina khunja singda akiba piriba si laibak thibani nakalani na khudakta khut thoknaba si lepkadabani amadi Khongfam handokadabani khut thoknaba sina Sangji khunda amang ata thokibasing party anina singadabani khungang adogi mipainaraba miyam sing kanbagi thabak tawbada apanba piroidabani haina Gerald asida palli